India government amadi nation IMN gi marakta chathariba peace talk ki warishin atuba matamda porau haina demand tawraduna ngasi ukrul da yamlaba miyamna rally chatkre. Citizenship Amendment Act ki mayokta khongjang changchin bada police na thingjin kre pali balenga asi miyam gi mayokta lei balenga ni haina manpack ki convener yumnaungcha Dilip Kumar na phongdokre. Amasung Manipur da chatnaba hokriba ILP system asi ningthina chatnaba ngamdrabadi Citizenship Amendment Act ge lamdam asi ge lawmei sing kanjaba ngamloi haina miyamna nungnangba phongdorakli. Mayamu Kurumjari Domning Brivers Impact News ni ay Bijana Manohar Mayum na Hoji Punja si Fabu ki Mariba Pau Simyamda Bijari. Framework Agreement Sogaladuna Amadi India Government Amadi Nation IM Anigi Marakta Chathariba Peace Talk ki Warishin Atuba Matamda Poro Haina demand Tauraduna. Ngasi Ukrulda Yamlava Miyamna Rally Chatkre. United Naga Council UNC na Sinduna Kongstat Adu Chatkibani. Rally Odu Maijanglung Pratigru College Tegi Horaktuna Laglaga Matung Ukrul gi TNL ground da miyam gi oiba mifam ama hozi pangthokli rally aduda Naga solution must be honorable and acceptable based on framework agreement. Peace for all year are sufficient haibana chingba thaba placard amadi banner sizinaki. Lamdamasida hozi pali balenga asi miyam gi mayokta lei balenga ni haina manpack ki convener yumnamcha Dilip Kumar na phongdokre. Waphamasing asi kaisampat leimuzam leikai community hall da Citizenship Amendment Act CAA gi awang nompok lamdam singda chatnaba yaroi haiduna khongjang changchen bada phongdokhibane. Manpack na leimuzam leikai community hall da CAA gi Mayokta wakat mifam from Nanaba Thorangling Ida Manipur Police ki personnel sing laga permit yaw dabgi mifam ado phaman khidre. Police amasung manpack ani gi marakta wari shanarba matung miyam na lambi da left na long live northeast BJP government down northeast da CAA chanaba yaroi haiwa kholau sing lauki. Khongjang asiga mari lainana Dilip Kumar na hai awang nompok lamdam sing da CAA asi chanaba yaroi CAA gi mayokta democratic oiba khongjang changsilakpada lengak na chingba piba asi hojik paliba NDA lengak asi miyam gi mayukta leiba lengak ni lengak asina miyam gi apambagi wangmada thabak tawbiganu loinana miyam gi pendabagi kholau sing asi lengak na tabiyo haina phongdorakli. Agitation nama changchan mama tamda athing ma thamba haibase mase koi miyam gi mayok ta leiba government ni haidana koi haijaningi yamna chamna peaceful assembly tawjaba bhawo yaraktragadi ekhoi gi pen da ba amasung ekhoi gi aning ba apam do bodo phongdo hanba ngamdragadi aduguma lenga aduna miyam gi dongta leibane haibase masi matik chade na haijaningi manpack ki mai gi dagi leibiri ba lamdam masigi ima ibel sing maruma pang sing satra mahiroi punamak na north east ki state sing da hojik Citizenship Amendment Act asina extend tawrok pada awaba nanga toriba amasung makhoi do mipai ba poktana changchiliba khongjang nang sida akoi fully solidarity udli. Manipur da chanaba haukiba inner line permit system asi ningthina chanaba ngamdrabadi Citizenship Amendment Act CAA degi lamdam asigi yelhome sing kanjaba ngamloi haina miyamna thamlakli. Hiramasida Impact News ki khanaba report ama. Handak da ikui kuidana pangthokkiba parliament session na ayaba pigiba inner line permit system amadi session aduna pass hogiba Citizenship Amendment Bill gi matangda state asida leiriba tongan ba miyoi singna kari phauri habdo amukta mieng taminasi sengna hairagadi ko akhoi lam mama da leiba oinadi masana indigenous people oinadi kharasu se abdi moi gi damakta safeguard mayamam thamam thoena khaljaiba ko ada mi atopana leiba lakpa haise hoi akhoi ne su samna habda akhoi ne su lam da chatla like tambai matungina leiru khotlu yawi even settle taw mi ba yawi dana ko aduna di millai jatar su haidi moi gi hoi mi amagi thambi ba do adu mag di pame aduga wa abdi lebak ta hadi diu da oiro mu da oiro amada irang tho imyam se ko abdi protest tau jaine ko yaning de khote hada the government na kitang sarkar ta hanninge na hai ninge si pass over this is the kari phabi yari yazaning de si ek se pass over se phain khami bra phatin khami bra ek ama pass to gai tar de first the citizen sing do hana khangba da ka ta mi de aduna hana mi haidi whole India do adu hana khangbi do na fe aduna ai phain na loji lojar
CABꯁꯦ ꯑꯃꯨꯛꯀ ꯍꯟꯅ ꯈꯟꯊꯔꯒ ꯑꯃꯨꯛ ꯄꯥꯁ ꯇꯧꯁꯤꯔꯥ ꯇꯧꯔꯣꯏꯁꯤꯔꯥꯗꯣ ꯄꯨꯂꯞ ꯃꯤꯒ ꯄꯨꯂꯞ ꯈꯟꯃꯤꯟꯅꯔꯒ ꯇꯧꯕ ꯄꯥꯝꯃꯤ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯐꯠꯇꯦ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯃꯅꯤꯄꯨꯔꯒꯤꯗ ILP ꯆꯠꯅꯔꯦ ꯍꯥꯏꯔꯦ ꯑꯗꯨꯒꯤꯗꯤ ꯃꯣꯏꯅ ꯑꯃꯨꯛ ꯒꯣꯔꯃꯦꯟꯅ ꯑꯗꯨꯒꯤ ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯗꯨꯒꯤ ꯗꯦꯃꯣꯒ꯭ꯔꯥꯐꯤꯗ ꯁꯣꯏꯗꯅꯕꯒꯤꯗꯃꯛꯇ ILP ꯆꯠꯅꯕ ꯈꯣꯠꯅꯕ ꯑꯃꯨꯛ ꯂꯩꯔꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯑꯃꯨꯛꯄꯨꯗꯤ ꯍꯣꯏ ꯑꯗꯨꯅ ꯑꯃꯨꯛ ꯐꯒꯗ꯭ꯔꯥ ꯐꯔꯣꯏꯗ꯭ꯔꯗꯤ ꯈꯪꯗ꯭ꯔꯤ ꯕꯠ ꯑꯁꯥꯝꯒꯤ ꯑꯣꯏꯅꯁꯨ ꯑꯗꯨꯒꯨꯝꯕ ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯃꯗꯤ ꯄꯤꯍꯟꯅꯤꯡꯉꯦ ꯑꯣꯔ ꯑꯦꯟꯇꯥꯌꯔ ꯅꯣꯔꯠ ꯏꯁꯀꯤ ꯑꯣꯏꯅ ꯈꯤꯇꯪ ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯩꯈꯣꯏ ꯁꯤꯇꯤꯖꯟꯁꯤꯞ ꯑꯦꯃꯦꯟꯃꯦꯟ ꯕꯤꯜꯁꯤꯗ ꯅꯣꯔꯠ ꯏꯁ ꯆꯠꯅꯗꯦꯒꯨꯝꯕ ꯍꯥꯏꯕꯒꯨꯝꯕ ꯑꯃ ꯇꯣꯉꯥꯟꯕ ꯑꯃ ꯍꯥꯏꯍꯟꯅꯤꯡꯉꯦ ꯀꯥꯏꯍꯜꯂꯣꯏꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯃꯣꯏ ꯑꯦꯛꯇꯨꯗꯅꯤ ꯈꯪꯗꯦ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯗꯅꯤ ꯈꯪꯗꯦ ꯑꯃ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯇꯦꯛꯁꯟ ꯀ꯭ꯂꯣꯖ ꯑꯃ ꯍꯥꯞꯄꯤꯔꯒ ꯅꯣꯔꯠ ꯏꯁꯇ ꯆꯠꯅꯗꯦꯕꯨ ꯍꯥꯏꯔꯒꯁꯨ ꯑꯣꯔ ILPꯒꯨꯝꯕ ꯑꯗꯨꯒꯨꯝꯕ ꯑꯃ ꯍꯥꯞꯍꯟꯅꯤꯡꯉꯦ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯁꯦ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯑꯣꯏꯔꯛꯇꯕꯒꯤ ꯇꯥꯏꯞꯇ ꯇꯧꯔꯛꯑꯦꯕ ꯄꯨꯂꯤꯁꯀꯤ ꯁ꯭ꯇꯦꯠ ꯑꯣꯏꯕꯒꯤ ꯇꯥꯏꯞ ꯇꯧꯔꯛꯑꯦ ꯍꯥꯏꯗꯤ ꯌꯥꯝꯅ ꯑꯣꯊꯣꯔꯤꯇꯦꯔꯤꯌꯟ ꯑꯣꯏꯔꯛꯑꯦꯀꯣ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯁꯤ ꯍꯥꯏꯗꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤꯁꯤ ꯃꯦꯆꯣꯔ ꯑꯣꯏꯗ꯭ꯔꯤꯀꯣ ꯄꯤꯄꯜꯁꯤꯡ ꯑꯗꯨꯝ ꯐꯥꯏꯠ ꯇꯧꯒꯅꯤꯅ ꯈꯜꯂꯤ ꯑꯗꯨꯝ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯨꯗꯦꯟꯒꯤ ꯚꯣꯏꯁ ꯌꯥꯝ ꯊꯤꯅ ꯃꯦꯇꯔ ꯇꯧꯋꯦ ꯄꯥꯔꯇꯤꯁꯤꯅ ꯁꯤ ꯇꯧꯅꯤꯡꯉꯦ ꯔꯨꯂꯤꯡ ꯄꯥꯔꯇꯤꯁꯤꯅ ꯁꯤ ꯇꯧꯔꯒꯦ ꯄ꯭ꯔꯖꯥꯅ ꯀꯩ ꯈꯜꯂꯝꯒꯅꯤ ꯍꯥꯏꯕ ꯈꯟꯗꯕꯤꯗ ꯁꯤ ꯇꯧꯔꯒꯦ ꯈꯣꯠꯂꯒꯦ ꯍꯥꯏꯕ ꯇꯥꯔꯗꯤ ꯄ꯭ꯔꯖꯥꯒꯤ ꯑꯌꯥꯕ ꯑꯃ ꯂꯧꯕ ꯑꯃ ꯆꯪꯉꯤ ꯄ꯭ꯔꯖꯥꯒꯤ ꯑꯅꯤꯡꯕꯅ ꯌꯥꯒꯗ꯭ꯔꯥ ꯄ꯭ꯔꯖꯥꯅ ꯁꯤ ꯌꯥꯔꯣꯏꯗꯕ꯭ꯔꯥ ꯌꯥꯒꯗꯕ꯭ꯔꯥꯗꯣ ꯈꯟꯊꯗꯕꯤꯗ ꯃꯣꯏꯅ ꯑꯦꯛꯁꯟ ꯂꯧꯁꯤꯟꯕ ꯏꯟꯗꯤꯌꯥꯁꯤꯁꯨ ꯄꯣꯄꯨꯂꯦꯁꯟ ꯌꯥꯝꯅ ꯋꯥꯡꯉꯤ ꯄꯣꯠꯅꯦꯕ ꯋꯥꯡꯉꯤ ꯄꯣꯠꯁꯤꯗ ꯃꯣꯏꯅ ꯑꯌꯥꯕ ꯄꯤꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯚꯣꯇꯔ ꯈꯣꯝꯃꯛꯏꯔꯥ ꯁꯤꯅꯦ ꯃꯣꯏꯒꯤ ꯁꯞꯄꯣꯔꯠ ꯈꯣꯝꯃꯛꯏꯔꯥ ꯃꯣꯏꯒꯤ ꯇꯨꯡ ꯑꯣꯏꯅ ꯍꯥꯏꯗꯤ ꯔꯨꯂꯤꯡꯗꯣ ꯑꯗꯨꯝ ꯑꯣꯏꯍꯧꯅꯕ ꯃꯣꯏꯒꯤ ꯁꯞꯄꯣꯔꯠ ꯃꯤ ꯈꯣꯝꯃꯤꯔꯥ ꯁꯤꯅꯦ ꯀꯦꯕꯁꯦ ꯏꯁꯥꯅ ꯈꯟꯕꯗ ꯐꯠꯇꯦꯅ ꯈꯜꯂꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯩꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯤꯟꯐꯝꯁꯤꯡꯒꯤ ꯃꯤꯑꯣꯏ ꯑꯃꯗꯤ ꯃꯍꯩꯔꯣꯏꯁꯤꯡꯒ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯍꯟꯗꯛꯇ ꯄꯥꯔꯂꯤꯌꯥꯃꯦꯟꯅ ꯄꯥꯁ ꯇꯧꯈꯤꯕ ꯏꯟꯅꯔ ꯂꯥꯏꯟ ꯄꯥꯔꯃꯤꯠ ꯁꯤꯁꯇꯦꯝ ꯑꯁꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯆꯠꯅꯔꯛꯄ ꯑꯁꯤꯗ ꯇꯔꯥꯝꯅ ꯑꯣꯏ ꯑꯗꯨꯕꯨ ꯁꯤꯁꯇꯦꯝ ꯑꯁꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯆꯠꯅꯗ꯭ꯔꯤ ꯃꯃꯥꯡꯗ ꯈꯔ ꯍꯦꯟꯅ ꯀꯨꯞꯅ ꯌꯦꯡꯁꯤꯟꯕꯒꯤ ꯑꯄꯥꯝꯕ ꯃꯤꯌꯥꯝꯅ ꯊꯝꯂꯛꯂꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯂꯩꯕꯥꯛ ꯄꯨꯝꯕꯒꯤ ꯑꯣꯏꯅ ꯆꯠꯅꯕ ꯍꯧꯈ꯭ꯔꯕ CAA ꯁꯤꯇꯤꯖꯟꯁꯤꯞ ꯑꯦꯃꯦꯟꯃꯦꯟ ꯑꯦꯛ ꯑꯁꯤ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯅ ꯌꯥꯅꯤꯡꯗꯦ ꯑꯦꯛ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯈꯟꯅꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯃꯤꯌꯥꯝꯅ ꯊꯝꯂꯛꯂꯤ ꯀꯦꯃꯦꯔꯥ ꯄꯔꯁꯟ ꯄꯤꯕꯒ ꯂꯣꯏꯅ ꯄꯥꯎꯗꯝꯖꯔꯤꯕ ꯚꯛꯇ ꯇꯧꯔꯝꯕ ꯏꯝꯄꯦꯛ ꯅ꯭ꯌꯨꯁ ꯏꯝꯐꯥꯜ ꯃꯅꯤꯄꯨꯔꯗ ꯏꯟꯅꯔ ꯂꯥꯏꯟ ꯄꯥꯔꯃꯤꯠ ꯁꯤꯁꯇꯦꯝ ꯆꯠꯅꯔꯦ ꯍꯥꯏꯅ ꯊꯥ ꯑꯁꯤꯒꯤ 13ꯗ ꯂꯥꯎꯊꯣꯛꯇꯨꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯕꯣꯔꯗꯔ ꯑꯦꯔꯤꯌꯥꯗ ꯂꯩꯕ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯁꯤꯡꯗ ꯃꯊꯧ ꯇꯥꯕ ꯊꯕꯛ ꯂꯧꯈꯠꯂꯒꯅꯤ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ N. ꯕꯤꯔꯦꯟꯅ ꯂꯥꯎꯊꯣꯛꯈ꯭ꯔꯕꯁꯨ ꯃꯥꯎꯒꯦꯠꯇꯗꯤ ꯂꯩꯉꯥꯛꯀꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ILPꯒꯤ ꯃꯊꯧ ꯇꯥꯕ ꯊꯕꯛꯁꯤꯡ ꯂꯧꯈꯠꯅꯕ ꯈꯪꯍꯜꯂꯛꯄ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯊꯕꯛ ꯑꯃꯠꯇ ꯂꯧꯈꯠꯂꯝꯗ꯭ꯔꯦ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯏꯝꯄꯦꯛ ꯅ꯭ꯌꯨꯁꯀꯤ ꯑꯈꯟꯅꯕ ꯄꯥꯎꯗꯝ ꯑꯃ Manipur in line permit system sana halehaduna India President Gazette notification thokra matungda India gi akoi BJP ki National General Secretary Ramadapta ihan hanbo oina inner line permit system gi adumba pass adu piba haukhrabasu makhata ba thabak singdi mawong marin tadaba mawong amada leiri Manipur gi mito mian sa singna sangak pagi khwaidagi maru oiba lambi ama oiba maugi koigi mau gate haraga su miyam na khanglaiba mau police station asida Higher authorities singi maikedagi khangalakpa amata laitabana maram oirakanda mafam asida inner line permit system ama sangapha matamda mitop sing adu kari maram gi damakta kadaida kayam kuina laigadabno haibana singba sing adu process tawgadaba amati makhoida pass pibana singbagi thabak tawgadaba adu ngasi phawba amata tawdri Makogi Makegi, Mafamasi Sangapa, Mitop Singasi, Akogi Subsana Tingnabagi Namaka, Tabak, Lokalakasu, Makoi, the manpower, Watman and Maramakanda, Locan vehicles sing the Sangapa, Amadi, Ato Palambi sing the Sangapa, Mitop sing Tingnabona Matamdi, Asumatic Awaba Mayonari. Maramasina, high inner line permit system, Mapung Panasana, Hanaba Madi. Mitop Singasi, Tingnabagi Namaka, Mafamasida Henba, police strength Kayama Mathautari. Lonana, Manipur Langaki, my Kate is so high, but in a line permit system, Sana Hangan Haduna, Sinda Kak, Amadisia the Kak, Tabak Tobin Mota, Yam Tamoy Shang, Tabo and Upa Masangi, Lonana, high, checkpoint sing Asida Matota, Gadariba, a police person sing the so, I am not sincerity. Laina Tabak Toba Matamda, Kogi Nasi Lamda Masida Toiva, Mitokyo, was always Shizu, Sumjo and Loisin Gadori. Impact News Kidam, Mianda Paldam Zarivaisa, Elamusuk. Mau police gets. Matang Swais the Bray Amalozage, Breaki Matunda, Senapati District, Kaivi Village, Dustbin Less Drive Festival, Get Out Anniversary Tigi. Thoram Pangtok Kibagi Pau, Madi Manipurama Somaling, Tongan by E. Pau Singputan, Laxke, Impact News for me, Tatan Review. Mayambo Mukana Taram no story bulletin as Kim Katava Pau Mayamda. Senapati District Kaivi Village Dustbin Less Drive Festival की 3rd anniversary की थोरम ngarang pangthokre Cosmos Goes Clean and Green Highway team da pangthokiba thoram adu Kaivi Village Authority amadi village
Beautification Committee na sinduna pangthokibani thorom aduga mari lainana Village Beautification Committee gi convener Dr. Sahani Lolina hai Kaivi Village asi chahi ahungi mamangdagi free plastic village ama oina lauthoktuna mahosagi saktambu kanba akan mamong dangak senduna lakli pangthokliba thoram asina khul asida lairiba mipum khudimakta lunan na leibagi wakhalon adu piba ngamlagani loinana khul asina Manipur manungda khwaidagi lunan ba khul ama oiduna tourist spot ama oina oiriba haukiba chahi kharagi mamangdagi khunja singna amata oina semgat minarakhibani masigi mahai oina handakta khul asibu Manipur gi MP Dr. Lorho S Forjona Model Village ama oina lauthopasu leikre haike ngasigi thorom aduga manung channa khul asigi angang singna mafam kaya dagi plastic ki polam kaya khongalakpa polam sing Village Beautification Committee na leikhi amadi plastic khwai dagi yamna khomba angang singdasu mana piduna pungning thawatki. This mission we have conducted, we have started in a very humble way and with self-initiative of the village authority and also the community members. No any assistance from the government side so far we have received. Of course, we are expecting even the government from the government side that someday they will recognize the noble job, the humble job that we are we are taking ahead. So we believe that even different departments will also come into our rescue, taking this initiative of ourselves. December 19 dagina kun fawba chathagadaba mapan suba Manipur Legislative Assembly gi ningtham mimfam Durasan Kendri Imphal na yupung 13 dagina session loidriba fawba telecast tawgani haina cherol amana khangalakli. Hauzik chathariba hero I League ki match ta Aizol FC amadi Chennai City anina lamba tawnaragani hariba match asing asi numida wairam pung manga taba matamda Aizol gi Rajiv Gandhi Stadium da sanagani legacy ki ngarang sanakiba ahanba leg match ta Minerva Punjab na Indian Arrows pu panjalama sino da maithiba pikre Punjab ki Guru Nanak Stadium da sanakiba match aduda Minerva Punjab ki panjaladu Archer Parik Dipanda na match ki marfu suba minute ta chankibani legacy ki ngarang sanakiba ni suba leg match ta Mohan Bagan na Kerala Colombo Panjalani Amada Maitiba Pikre Goagi Kalyani Stadium the Sanakiba match aduda Mohan Bagan gi Panjal Ani Adu Francisco Xavier na match ki Kungamari amasong nimpuni pansuba minute chankibani aduga Kerala Gokulam gi amatangariba Panjal aduna Marcus Joseph na match ki nimpumanga +3 suba minute chankibani. और अब WTN के हेडलाइंस हम हमें आमदा थमचरी इंडिया गवर्नमेंट अमदी एनएसएन आमन की मरक चठरीबा पेस चौक की वारोई छिरा थुबा मतम द पोरो हाइना डिमांड तौरदुना ngasi खुलदा यामलबा मियामना रैली चटख्रे Citizenship Amendment Act की मायोक्ता खोंजंग जंक्शन बदा पुलिस ना थिंजनख्रे पाली बलेंगा आसी मियाम की मायोक्ता लै बलेंगा नि हाइना मैन पैक कन्वेनर युमनाम चादिल कुमार ना फोंदोख्रे Amasung Manipur da chana ba haukiba ILP system asiningsina chana hanba ngamdrabadi Citizenship Amendment Act chogi lamdamasi gi yalaw mensing kanjaba ngamloi haina miyam na nungnang ba phungdo narakli